ꯅꯨꯃꯤꯠ ꯅꯤꯅꯤ ꯇꯤꯡꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯅꯣꯡꯃꯈꯛ ꯇꯤꯡꯉꯁꯨ ꯌꯥꯏ ꯑꯗꯨꯒ ꯏꯁꯤꯡꯗ ꯆꯨꯞꯆꯨꯞꯈꯛ ꯂꯨꯞꯊꯣꯛꯑꯒ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯁꯤꯖꯤꯟꯅꯖꯔꯝꯕ ꯇ꯭ꯔꯤꯛꯁꯇꯨ ꯑꯩꯅ ꯐꯣꯂꯣ ꯇꯧꯖꯕꯅꯤ ꯃꯁꯤ ꯑꯗꯨꯃꯛ ꯁꯛꯁꯦꯁ ꯑꯣꯏ ꯑꯦꯕ꯭ꯔꯤ ꯑꯦꯡꯒꯜꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯊꯝꯕꯤꯔꯝꯃꯤꯕ ꯇꯧꯔꯝꯃꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯃꯥꯏ ꯄꯥꯛꯑꯦ ꯑꯗꯨꯒ ꯑꯩꯗꯤ ꯑꯍꯜ ꯂꯃꯟꯒꯤ ꯂꯝ ꯑꯩꯈꯣꯏꯒꯤ ꯂꯝꯒ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯨ ꯑꯗꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯖꯤꯟꯅꯖꯔꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯗꯕꯤꯗ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯆꯔꯣꯝꯗ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯦꯛ ꯆꯥꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯅ ꯊꯝꯕꯤꯔꯝꯕ ꯊꯕꯛ ꯈꯨꯠꯁꯨ ꯑꯍꯜ ꯂꯃꯟꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯛ ꯁ꯭ꯇꯥꯏꯜꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯔꯒ ꯑꯗꯒꯤ ꯑꯍꯦꯟꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯦꯆꯤꯟ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯒ ꯇꯧꯕꯁꯤꯡꯁꯦ ꯃꯁꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯗꯤ ꯃꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯣꯂꯣ ꯇꯧꯕ ꯉꯝꯗꯕ ꯃꯌꯥꯝ ꯂꯩꯖꯩ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯅ ꯁꯤꯖꯤꯟꯅꯖꯔꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯐꯣꯂꯣ ꯑꯗꯨꯝ ꯇꯧꯃꯤꯟꯅꯔꯒ ꯁꯨꯃꯥꯏꯅ ꯁꯤꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯁꯤꯐꯝ ꯁꯟꯂꯥꯏꯠꯇ ꯄꯨꯊꯣꯛ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯁꯣꯟꯖꯔꯦ ꯍꯥꯏꯗꯅ ꯑꯦꯁ ꯍꯧꯔꯅꯤ ꯁꯣꯏꯔꯣꯏ ꯍꯥꯏꯗꯅ ꯃꯁꯤ ꯊꯥꯖꯤꯟꯕꯤꯕ ꯌꯥꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯁꯦꯝꯖꯒꯗꯧꯔꯤꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯁꯦꯝꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯩꯒꯤ ꯁ꯭ꯇꯦꯞ ꯈꯔ ꯎꯠꯆꯈꯤꯕꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯑꯩ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕꯗ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯀꯔꯤ ꯀꯃꯥꯏꯅ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗꯨ ꯁꯣꯏꯗꯅ ꯌꯦꯡꯅꯤꯡꯉꯝꯒꯅꯤ ꯉꯁꯤꯁꯦ ꯉꯁꯤꯁꯦ ꯗꯦꯠ 13 ꯅꯠꯇ꯭ꯔꯣ ꯃꯁꯤꯁꯦ ꯍꯞꯇꯥ ꯑꯃ ꯆꯞ ꯆꯥꯔꯦ ꯍꯞꯇꯥ ꯑꯃ ꯆꯞ ꯆꯥꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ ꯍꯥꯡꯇꯣꯛꯑꯒ ꯑꯩꯈꯣꯏꯅ ꯌꯦꯡꯉꯁꯦ ꯀꯔꯤ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯇꯤꯡꯉꯕ ꯃꯇꯨꯡꯗ ꯕꯣꯔꯥ ꯏꯁꯤꯡ ꯆꯣꯠꯍꯟꯕ ꯑꯗꯨꯒ ꯇꯧꯒꯗꯧꯔꯤꯕ ꯃꯐꯝꯗꯨ ꯆꯣꯠꯍꯟꯕ ꯀꯩꯗꯧꯕ ꯑꯩ ꯁꯝꯂꯞꯄ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯤꯡꯁꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯤꯅ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯅꯪ ꯃꯤꯡꯗꯣ ꯀꯔꯤꯑꯕ My name is Inuambi Sapatanu. Okay. ꯉꯁꯤꯗꯤ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡꯁꯦ ꯃꯌꯥꯝ ꯍꯥꯏꯗꯣꯛꯆꯔꯒꯦꯕꯀꯣ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯃꯔꯥꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩ ꯑꯗꯒꯤ ꯃꯇꯣꯟꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩ ꯃꯌꯥꯝ ꯀꯨꯞꯁꯜꯂꯒ ꯊꯝꯕꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯪꯗꯕꯤꯗ ꯌꯦꯂꯣ ꯑꯣꯏꯅ ꯇꯧꯔꯒ ꯂꯩꯔꯤ ꯃꯔꯝꯁꯦ ꯆꯥꯎꯔꯥꯛꯄ ꯃꯑꯣꯡ ꯂꯣꯏꯅ ꯑꯗꯨꯝ ꯊꯣꯛꯑꯦ Papa nungsi. Mami jo nungsi. Baba jo nungsi. Pupu jo nungsi. Loi namang nungsi papa jo. Friend jo nungsi. ꯑꯗ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯧꯈꯠꯆꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯄꯥꯝꯕꯤ ꯀꯌꯥꯝꯒ ꯆꯣꯡꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯁꯤ ꯎꯕꯤꯔꯦꯗꯅꯀꯣ ꯁꯤ ꯆꯣꯡꯉꯤꯕ ꯃꯑꯣꯡꯁꯦ ꯑꯗꯨ ꯑꯗꯒꯤ ꯃꯔꯥꯁꯤꯁꯨ ꯑꯅꯧꯕ ꯂꯣꯏ ꯊꯣꯛꯑꯦ ꯃꯌꯥꯝꯁꯦ ꯑꯩ ꯎꯠꯆꯔꯛꯀꯦꯀꯣ ꯄꯥꯝꯕꯤ 1 2 ꯁꯤꯗ ꯃꯆꯥ ꯁꯤꯒ 3 siga mari ko pambi mari ni ko sida uri se mayam siniba koina aina sijina jari ba trick sai tare ko sumaina stem organa sumaina thabiba adu se adum success oirani sungsoi soiran success oirani tu mara su ure loina maton su thoedana ko sigi posi mayam sumaina tawbiyo yengbada di thoktaba manba ko adu duga tu mara lai se adagi maton sida thingkali se ko mayam duna loina mak mara thoe aduga sumaina haiba pambi se thagi hairgadi sumaina adum thabiba yare mayam tu mara su sida ure ko adagi som che tu se manung si su mara yaure sumaina tu loina mayam sida ama leire ko pambi sida ama leire adu duga side sida manak sida amaga tu ahum sumaina ahum se sigi siji bukta ahum thoe adagi sisu si mari thoe ahum thoe adagi sida leise kaya thoki yingbiyo ko direct ahum mari adum thoga mayam ubiramani adagi mara su adum thoye adar ko mayam sumaina adu mara je anouba tholakpa adagi hanagi yaujaba tu manung sida su angouba mayam sumaina sigi poche sumaina adum successful henba yade loina si thoktaba amta leitre aina chawa ko yengba matamda thoktaba manba phone ko hek yengba si thoktaba male kem yaudamina kem leitramina adu bu manung sida yauraga leire to mayam yengbiyo ko to si to tintore to sumaina ngairaga leirabni si ju mara thole to akoina sigi poche chu sumaina haidokpiba matamna sumaina loina mak thoga leire adagi aina mayam thoktaba yaure yenge bako sije thoktaba male ba kemta thoktaba male ba mayam manungda kamai tawge da mayam yengmina se bako ai seto ge bako
aduna mayam aina haijabado sije ngamagadi tangkhai ma setok piu haibado tangkhai ma setomagadi sije kaino tawduineba sije nakanda thintoraga yam sanganeba somdaga khoigi kaino jingje akai ba setok pajing thuna wangaga manabu pala nebe sino mayam aduga ai adu ujarake tu mayam se sitok tawa male ko mayam aduga seto yeng se ba mayam mayam to setok ko matam na maje ngak thog leiram ba yuer mi thin tore to aduna sumaina yarbe makai khoi sumaina hona bi ba yae sumaina aina season jari ba tricks se mayam khoi super napier gi damakta di sumaina season biu haidana mayam dai haijari ko ngasi ga 1 week sab chare 1 weeks ki matung da tawgada ba aina season jaba tricks su leiri ko ngasi nini humni se nong su ri be sinong mayam aduna hai ba tricks so season adru su yara ni by chance kari gumba nong su dum da ba tar ga di aina tricks sam khak tawge na khan bane ba mayam ai se sida lei sing se tu mara ai ujar ke bako mara je khoi gi napsal laga lei se mayam si je tu bora sidagi powder edana ko aduga chatlamine ba aduga ramayam se ko ramayam se toroga thabada bu kamaina choiga tuino ba aduna aisino mayam aina honna jariba aina seasonary tricks se mayam adum season biyo ba sungso choidana mai pa kani aina tawjariba hoigi 1 week se only evening dani ko compulsory aina thamgraba matung dagina 3 to 4 days di compulsory ising chabi gadam ne isino mayam to sida uri se sim yeng badadi thok taba man ba ko mayam ai ulaki ba ko se aina khoktok taba gi ne ba ko khokto amadi sumaina mana pan gadam ne aina mayam da duni haijab do tangkhai khoktok tu manung de yaw se mayam ubiramani ko to simara su thwe maton su thwe si thab horoi do bale tri sino mayam thok tabra ado si jina ne thoaga matai thangbagi tinna ko tho sa gi batum to akhoi gi si je sumaina thamba matam da tin jangba ngamdana ba akhoi mayam na su hena khangbiramani akhoi na tongan ba tricks ama dum sijna bi bi yai ko adu mayam pambiraga di haiba akhoi gi si je thamba matam da tin na chiktana ba tricks to pambiraga di mayam adum habiro ai gi adu gi tricks to joi video ina I samjar ke mayam komaya thamgada gi si tin kangjang dana ba haiba do ko si yeng da si yaw da ba male to thoe ko mayam mara su thoe adagi maton su thoe sumai matai thangba je akhoi gi mana je sangjin ba bo yawarame to mayam sumaina tangkhai setok pi gadabani si kalam ne semba matam da mayam 100 successful oiba akhoi gi stem jina nursery semagi mongdoni mayam aina uchare ise yong mara yengbiro adagi maton yengbiro mana yengbiro mana kya palage habdu ko at least mana mari gi chang palabni mana mari manga mayam sida akhoi gi success oidra ba haidani mayam si yengbiro se sumaina tu aina set masana yaujagida ba haidare ko setok tabida masana yaujagida si mana mohum je wumjangida ba sok tangkhai 50% aina setok piu haibdo tangkhai aduga si mamit se yo setok tabni se tin yaur mi jeng tu si moijina ni ko sari se tu mayam mingbiro tu sigi tin sina charam ba chi amba jaga ni mara koi mana jing se tu koi gi tin kang sumaina changak ba chiktana ba kamaina tawgudagi habdo mayro ai share tawjar ke sung soi dana tin changdana ba haitare ko ai thokta man ba ni aina lokhalaga yeng jing je chi su manung da yaw re ko mayam to osh kaino se ti hore ma ji bora je phaudo ga ai gi mara wor bu ning bora je phaudo ga matun je makha da chat le rame to sino mayam yong koi sa to ke to manung da phaujal laga maton se manung da chang le rame sumaina phaujal laga ai bora je phauder ga makha chat khi le rame adu duga maton je yam phajana thok ka do bune sidagi tek hau bune ba ina chatok ba dai di mara wor buning ba ingong bu do ko sumai lai ga do ne ba dai di sisu ma phaujal le to sino mayam ai ujar ki ko to sigi thoba matung da to tangkhai seto mo ga di ko pha janna thoka daw ne si mana sigi cover je akan mana I kuchala leiram ba ko to mayam ai ujar ke to si napchali je ong sino mayam napchali to si pambi kaya ni ong mayam thok le si ni ko pambi 1 2 3 4 mari
ꯑꯗꯒꯤ 1 2 3 ꯀꯣ ꯁꯨꯃꯥꯏꯅ ꯊꯣꯛꯑꯦ ꯂꯣꯏꯅ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯁꯤꯁꯦ ꯉꯁꯤ ꯍꯥꯡꯇꯣꯛꯏꯅꯦꯀꯣ ꯉꯁꯤ ꯍꯥꯡꯇꯣꯛꯏꯁꯦ ꯄꯨꯔꯒ ꯍꯧꯖꯤꯛ ꯊꯥꯖꯤꯟꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯩꯅ ꯇꯣꯉꯥꯟꯕ ꯑꯩꯅ ꯇ꯭ꯔꯤꯛꯁ ꯈꯔ ꯁꯤꯖꯤꯟꯅꯖꯩ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯗ ꯂꯩꯖꯔꯤꯕ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏ ꯁꯦꯌꯔ ꯇꯧꯖꯒꯦ ꯁꯤ ꯐꯖꯔꯦ ꯍꯥꯏꯗꯅ ꯑꯦꯁ ꯍꯧꯔꯅꯤ ꯁꯣꯏꯔꯣꯏ ꯍꯥꯏꯗꯅ ꯉꯁꯤ ꯊꯥꯖꯤꯟꯕꯤꯕ ꯌꯥꯗꯦꯕ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯁꯤ ꯉꯁꯤ ꯊꯥꯕꯒꯤꯅꯤ ꯍꯥꯏꯗꯅ ꯉꯁꯤ ꯀꯥꯏꯊꯣꯛꯄꯤꯒꯅꯣꯕ ꯉꯁꯤꯁꯦ ꯀꯥꯏꯊꯣꯛꯄꯤꯔꯣ ꯁꯨꯃꯥꯏꯅ ꯕꯣꯔꯥ ꯀꯨꯞꯁꯜꯂꯒ ꯂꯩꯔꯤꯕꯁꯦ ꯉꯁꯤꯁꯦ ꯂꯧꯊꯣꯛꯑꯦꯅ ꯈꯜꯂꯁꯦꯕ ꯅꯨꯡꯁꯥ ꯁꯥꯗꯦ ꯑꯗꯨꯒꯤ ꯑꯩ ꯃꯣꯔꯅꯤꯡꯗ ꯂꯧꯊꯣꯛꯄꯅꯦꯕꯀꯣ ꯅꯨꯡꯁꯥ ꯁꯥꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯂꯧꯊꯣꯛꯄꯤꯌꯣꯕ ꯁꯟꯂꯥꯏꯠꯁꯦ ꯃꯉꯣꯟꯗ ꯁꯟꯂꯥꯏꯠ ꯄꯤꯗꯣꯏꯅꯦꯕ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤꯁꯤꯗ ꯁꯟꯂꯥꯏꯠ ꯄꯤꯗꯣꯔꯕꯅꯦꯕ ꯉꯍꯥꯟꯒꯩ ꯈꯨꯝꯖꯤꯜꯂꯝꯃꯤꯗꯣ ꯁꯟꯂꯥꯏꯠꯇ ꯃꯥꯁꯦ ꯑꯃꯨꯛ ꯍꯤꯡꯉꯛꯇꯣꯔꯕꯅꯤꯅ ꯁꯟꯂꯥꯏꯠꯇ ꯑꯩꯈꯣꯏꯅ ꯈꯪꯄꯨ ꯄꯨꯊꯣꯛꯄ ꯌꯥꯗ꯭ꯔꯤꯕ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯁꯤꯖꯤꯟꯅꯖꯔꯤꯕ ꯇ꯭ꯔꯤꯛꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯗꯤ ꯑꯩꯅ ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯋꯥꯈꯜꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯄꯥꯝꯕꯤꯁꯤꯅ ꯍꯤꯡꯕ ꯃꯇꯝꯗ ꯁꯟꯂꯥꯏꯠ ꯆꯪꯉꯦꯕ ꯁꯟꯂꯥꯏꯠꯁꯦ ꯑꯩꯅ ꯀꯨꯞꯁꯜꯂꯒ ꯉꯍꯥꯟꯒꯩ ꯊꯝꯃꯨꯕꯁꯦ ꯁꯟꯂꯥꯏꯠꯇ ꯗꯥꯏꯔꯦꯛ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯉꯍꯥꯟꯒꯩ ꯎꯔꯨꯝꯗ ꯂꯩꯔꯨꯕꯒꯤ ꯀꯨꯞꯁꯜꯂꯒ ꯂꯩꯔꯨꯕꯒꯤ ꯃꯥꯁꯦ ꯁꯟꯂꯥꯏꯠꯇ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯁꯝꯊꯤꯡ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯁꯟꯂꯥꯏꯠꯅ ꯈꯪꯐꯨ ꯐꯨꯕ ꯃꯇꯝꯗ ꯃꯥꯁꯦ 시기ꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯄꯨꯔꯥ 이nou ꯅꯧꯕ ꯄꯣꯠꯅꯤ나 ꯑꯗꯒꯤ ꯄꯠꯊꯈꯤꯕꯗꯒꯤ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯛꯈꯤꯗꯕꯁꯨ ꯌꯥꯏꯑꯕ ꯍꯤꯡꯒꯠꯂꯛꯈꯤꯗꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯗꯨꯅ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗ 시기ꯁꯦ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯉꯁꯤ ꯀꯥꯏꯊꯣꯛꯏꯁꯦ ꯍꯧꯖꯤꯛꯁꯦ ꯅꯣꯡ ꯃꯪꯕꯅꯤꯅ ꯑꯌꯨꯛꯇ ꯑꯗꯨꯝ ꯀꯥꯏꯔꯤꯅꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯕ ꯅꯨꯃꯤꯠꯀꯨꯝꯕꯗ ꯑꯣꯏꯔꯒꯗꯤ ꯄꯨꯡ 10ꯒꯤ ꯃꯇꯨꯡꯗ ꯑꯣꯏꯅ ꯂꯧꯈꯠꯄꯤꯔꯣꯕꯀꯣ ꯃꯐꯝ ꯁꯟꯂꯥꯏꯠꯇ ꯄꯨꯊꯣꯛ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯁꯨꯝ ꯊꯝꯕꯤꯔꯣ ꯃꯥꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯆꯥꯡ ꯃꯥꯅ ꯅꯨꯡꯉꯥꯏꯖꯔꯤꯕ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯊꯝꯕꯤꯌꯣ ꯑꯗꯨꯒ ꯃꯈꯨꯝꯁꯦ ꯑꯣꯏꯅ ꯍꯥꯡꯗꯣꯛꯄꯤꯔꯣꯕ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯑꯀꯥꯟꯗꯨꯗ ꯃꯥꯒꯤ ꯉꯁꯤꯁꯦ ꯁꯟꯂꯥꯏꯠ ꯃꯉꯥꯜꯁꯦ ꯃꯉꯣꯟꯗ ꯄꯤꯕ ꯍꯧꯔꯕꯅꯦꯕ ngasi ꯄꯤꯔꯒ ꯊꯝꯕꯤꯔꯣ ꯍꯌꯦꯡꯒꯤ 이브닝ꯗ ngasiꯁꯤꯒꯤ ꯂꯧꯊꯣꯛꯑꯒ ꯍꯌꯦꯡꯒꯤ 이브닝ꯗ ꯑꯣꯏꯅ ꯊꯥꯕꯤꯌꯣ ꯊꯥꯒꯦ ꯍꯥꯏꯔꯒꯁꯨ ꯃꯣꯔꯅꯤꯡꯗ ꯊꯥꯒꯅꯣ ꯌꯥꯔꯤꯕ ꯃꯈꯩ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯄꯥꯝꯕꯤ ꯑꯅꯧꯕ ꯊꯥꯕꯁꯤꯗꯤ 이브닝ꯗ ꯃꯌꯥꯝ ꯊꯥꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯃꯣꯔꯅꯤꯡꯗ ꯊꯥꯕꯁꯤꯗꯤ ꯁꯟꯂꯥꯏꯠꯁꯦ ꯌꯥꯝꯅ ꯅꯨꯡꯁꯥ ꯁꯥꯕ ꯅꯨꯃꯤꯠ ꯑꯣꯏꯔꯒꯗꯤ ꯁꯟꯂꯥꯏꯠꯅ ꯐꯨꯗꯠꯈꯤꯕꯁꯦ ꯍꯤꯡꯕ ꯉꯝꯗꯕ ꯁꯝꯇꯥꯏꯝꯁ ꯌꯥꯎꯋꯦꯕ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯕꯕꯥꯍꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯧ ꯍꯨꯜꯂꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯧ ꯍꯨꯟꯕ ꯃꯇꯝꯗ ꯐꯧꯗꯤ ꯇꯤꯡꯉꯤ ꯄꯨꯡꯍꯨꯟ ꯄꯥꯝꯕꯦꯟ ꯑꯗꯒꯤ ꯂꯧꯍꯣꯟ ꯃꯈꯜ ꯂꯩꯗꯅꯀꯣ ꯑꯗꯨꯗ ꯇꯤꯡꯕꯗꯨꯒꯤ ꯃꯈꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯁꯤꯒꯤꯁꯤꯁꯨ ꯑꯩꯅ ꯇꯤꯡꯉꯤꯅꯦꯕꯀꯣ ꯄꯥꯝꯕꯤꯁꯦ ꯀꯪꯕꯒꯤ ꯁ꯭ꯇꯦꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯇꯤꯡꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯅꯣꯡꯃꯈꯛ ꯇꯤꯡꯉꯁꯨ ꯌꯥꯏ ꯑꯗꯨꯒ ꯏꯁꯤꯡꯗ ꯆꯨꯞꯈꯛ ꯂꯨꯊꯣꯛꯑꯒ ꯇꯧꯔꯁꯨ ꯌꯥꯏꯑꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯗꯤ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯧ ꯇꯤꯡꯕꯒꯨꯝꯅ ꯃꯥꯁꯤꯁꯨ ꯇꯤꯡꯉꯒ ꯇꯧꯔꯤꯅꯤꯀꯣ ꯑꯗꯨꯗꯨꯒ ꯐꯧꯗꯣ ꯂꯧꯈꯠꯂꯒ ꯑꯩꯈꯣꯏꯅ ꯍꯨꯜꯂꯝꯗꯥꯏꯗ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯟꯇꯣꯛꯑꯒ ꯃꯆꯨꯝ ꯈꯍꯜꯂꯒ ꯑꯗꯒꯤ ꯎꯃꯤ ꯂꯠꯄ ꯍꯥꯏꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯒꯤ ꯂꯣꯟꯗ ꯎꯃꯤ ꯂꯠꯄ ꯀꯧꯋꯦꯕ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯍꯥꯏꯔꯤꯕ ꯎꯃꯤ ꯂꯠꯄꯗꯨꯅꯦꯕ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯁꯤꯖꯤꯟꯅꯖꯔꯝꯕ ꯇ꯭ꯔꯤꯛꯁꯇꯨ ꯑꯩꯅ ꯐꯣꯂꯣ ꯇꯧꯖꯕꯅꯦ ꯃꯁꯤ ꯑꯗꯨꯃꯛ ꯁꯛꯁꯦꯁ ꯑꯣꯏ ꯑꯦꯕ꯭ꯔꯤ ꯑꯦꯡꯒꯜꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯊꯝꯕꯤꯔꯝꯃꯤꯕ ꯇꯧꯔꯝꯃꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯃꯥꯏ ꯄꯥꯛꯑꯦ ꯑꯗꯨꯒ ꯑꯩꯗꯤ ꯑꯍꯜ ꯂꯃꯟꯒꯤ ꯐꯣꯂꯣ ꯇꯧꯖꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯁꯤꯖꯤꯟꯅꯖꯔꯝꯕ ꯇ꯭ꯔꯤꯛꯁ ꯃꯌꯥꯝꯗꯨꯅꯤ ꯑꯩꯅ ꯐꯣꯂꯣ ꯇꯧꯖꯔꯤꯁꯦ ꯇꯞꯅ ꯇꯞꯅ ꯃꯌꯥꯡꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯇ꯭ꯔꯤꯛꯁꯇꯣ ꯅꯠꯇꯦ ꯑꯩꯅ ꯇꯧꯖꯔꯤꯁꯤꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯃꯌꯥꯝ ꯎꯕꯤꯍꯧꯔꯦꯀꯣ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯐꯖꯅ ꯎꯠꯆꯔꯛꯑꯒꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯒꯤ ꯑꯩꯅ ꯊꯝꯃꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯄꯨꯔꯥ ꯊꯝꯃꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯍꯪꯒꯄꯥꯟ ꯀꯥꯔꯤꯁꯦ ꯉꯧꯔꯤꯁꯤꯡꯁꯦ ꯁꯪꯇꯣꯔꯛꯈꯤꯅꯦꯕ ꯉꯁꯤꯁꯦ ꯑꯩꯅ ꯂꯧꯈꯠꯂꯒ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯐꯨꯍꯜꯂꯛꯄ ꯃꯇꯝꯗ ꯀꯝꯄꯜꯁꯔꯤ ꯁꯪꯉꯛꯑꯅꯦꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯁꯪꯉꯕ ꯃꯇꯨꯡꯗꯅꯤ ꯃꯌꯥꯝ ꯑꯩꯅ ꯊꯥꯒꯗꯣꯏꯁꯦ ꯃꯌꯥꯝ ꯁꯤ ꯌꯦꯡꯕꯤꯔꯣ ꯄꯥꯝꯕꯤ ꯀꯌꯥꯅ ꯊꯣꯛꯏꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛ ꯔꯦꯗꯤ ꯂꯩꯔꯕꯅꯦꯕ ꯄꯨꯔꯥ ꯂꯩꯕꯥꯛ ꯑꯅꯧꯕꯗ ꯃꯥꯁꯦ ꯊꯦꯡꯅꯔꯨꯗꯣꯏꯅꯦ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯐꯨꯍꯟꯕ ꯍꯥꯏꯗꯤ ꯍꯌꯦꯡ ꯂꯩꯕꯥꯛꯇꯣ ꯍꯣꯡꯈ꯭ꯔꯒ ꯂꯩꯕꯥꯛꯀ ꯂꯥꯟ ꯊꯦꯡꯅꯔꯨꯗꯣꯏꯗꯣ ꯃꯥ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯅ ꯉꯁꯤ ꯄꯨꯊꯣꯛꯑꯒ ꯊꯝꯃꯤꯁꯦ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯩꯇꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯖꯤꯟꯅꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯖꯕ ꯑꯣꯏꯅ ꯑꯩꯅ ꯇꯧꯖꯔꯤꯕ ꯇ꯭ꯔꯤꯛꯁꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁꯀꯤ ꯑꯣꯏꯕ ꯇ꯭ꯔꯤꯛꯁ ꯃꯈꯜꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯖꯔꯒ ꯉꯁꯤ ꯃꯥꯏ ꯄꯥꯛꯏꯁꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯇꯣꯉꯥꯟꯕ ꯇ꯭ꯔꯤꯛꯁ ꯑꯃ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯑꯩ ꯈꯪꯍꯟꯖꯕꯅꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯈꯛ ꯑꯩꯈꯣꯏꯅ ꯇꯝꯒꯗꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯣꯏꯈꯤꯕꯅꯤꯅ ꯃꯈꯣꯏꯅ ꯄꯨꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ
ꯁ꯭ꯇꯥꯏꯜꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯃꯈꯣꯏꯒꯤ ꯂꯝꯒ ꯑꯩꯈꯣꯏꯒꯤ ꯂꯝꯒ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯨ ꯑꯗꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯤꯖꯤꯟꯅꯖꯔꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯗꯕꯤꯗ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯋꯥꯛ ꯀꯜꯆꯔꯔꯣꯝꯗ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯦꯛꯀꯪ ꯂꯩꯆꯥꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯅ ꯊꯝꯕꯤꯔꯝꯕ ꯊꯕꯛ ꯈꯨꯠꯁꯨ ꯑꯍꯜ ꯂꯃꯟꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯛ ꯁ꯭ꯇꯥꯏꯜꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯐꯦꯛꯇꯤꯞ ꯑꯣꯏ ꯑꯩꯅ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯖꯔꯛꯄꯗ ꯑꯍꯜ ꯂꯃꯟꯒꯤ ꯃꯇꯨꯡ ꯏꯟꯖꯕꯁꯦ ꯌꯥꯝ ꯏꯐꯦꯛꯇꯤꯞ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯇ꯭ꯔꯤꯛꯁꯤꯡꯁꯤꯒꯤ ꯑꯍꯦꯟꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯔꯒ ꯑꯗꯒꯤ ꯑꯍꯦꯟꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯦꯆꯤꯟ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯒ ꯇꯧꯕꯁꯤꯡꯁꯦ ꯃꯁꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯗꯤ ꯃꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯣꯂꯣ ꯇꯧꯕ ꯉꯝꯗꯕ ꯃꯌꯥꯝ ꯂꯩꯖꯩ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯅ ꯁꯤꯖꯤꯟꯅꯖꯔꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯐꯣꯂꯣ ꯑꯗꯨꯝ ꯇꯧꯃꯤꯟꯅꯔꯒ ꯁꯨꯃꯥꯏꯅ ꯃꯥꯏ ꯄꯥꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯦꯛꯀꯪ ꯂꯩꯆꯥꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯑꯩ ꯎꯠꯆꯔꯛꯀꯦ ꯁꯤꯗ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯁꯤ ꯄꯥꯝꯕꯤ ꯑꯍꯨꯝ ꯀꯣ ꯄꯥꯝꯕꯤ ꯑꯍꯨꯝ ꯄꯥꯝꯕꯤ ꯃꯔꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯁꯤꯅꯤꯀꯣ ꯇꯨ ꯁꯨꯃꯥꯏꯅ ꯍꯧꯔꯤꯁꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯀꯅꯤ ꯉꯁꯤꯁꯤꯃ ꯑꯩꯅ ꯂꯧꯈꯠꯂꯒ ꯍꯥꯏꯗꯣꯛꯑꯒ ꯉꯁꯤꯁꯤꯃ ꯄꯨꯔꯥ ꯊꯝꯃꯗꯣꯏꯅꯤ ꯉꯁꯤꯁꯦ ꯍꯥꯏꯗꯣꯛꯄꯒ ꯊꯥꯗꯕꯤꯗ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯈꯔ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯐꯨꯍꯟꯗꯣꯏꯅꯦꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯐꯨꯍꯜꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯍꯥꯏꯗꯤ 24 ꯑꯋꯥꯔꯁꯀꯤ ꯃꯇꯨꯡꯗ ꯑꯩꯅ ꯊꯥꯗꯣꯏꯅꯦꯕ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯝ ꯍꯣꯔꯦꯟ ꯏꯚꯤꯅꯤꯡ ꯊꯥꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯟꯅ ꯃꯥꯒꯤ ꯉꯧꯔꯤꯕ ꯁꯔꯨꯛꯁꯦ ꯒ꯭ꯔꯤꯅꯤ ꯑꯣꯏꯍꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯝꯗꯣꯏꯅꯦꯕ ꯑꯗꯨꯏꯗꯨꯒ ꯃꯥꯁꯦ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯐꯨꯍꯟꯗꯅ ꯆꯥꯍꯟꯗꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯏꯅꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯃꯦꯟ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯀꯥꯟꯅꯗꯦ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯅ ꯊꯝꯕꯤꯔꯝꯕ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯛ ꯀꯜꯆꯔ ꯁ꯭ꯇꯥꯏꯜꯁꯦ ꯑꯩꯅ ꯐꯣꯂꯣ ꯇꯧꯖꯕꯁꯦ ꯃꯌꯥꯝꯒꯤ ꯃꯣꯠꯇ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯑꯩꯒꯤ ꯃꯌꯥꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯀꯃꯦꯟ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯉꯛꯄ ꯚꯤꯌꯔꯁꯤꯡ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯏꯟꯈꯠꯂꯛꯂꯤꯕ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜꯁꯤꯡ ꯑꯁꯤꯕꯨ ꯋꯥꯛ ꯀꯜꯆꯔꯗ ꯆꯪꯉꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯀꯪꯂꯩꯆꯥ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯏꯄꯥ ꯏꯄꯨꯒꯤ ꯏꯇꯅ ꯁꯦꯝꯂꯝꯕ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯖꯔꯒ ꯃꯌꯥꯝ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ